My dear students, welcome to my channel. Angang sa sargi channel sigi class hoina page number 40 ga I haibadi khoigi mapan suba para Japan gi angang hairiba sigi page number 40 ga ki ahan bagi line ani jima loikre aduna ngasi sargi channel sigi takthaba hogadori baje ahum suba line dagi takwa hogadoba parage ko gangja munmuna taro ko Japan gi angang singsu dharma gi niyam naiba training pibra ko Masdaida amuso hangke ko Japan gi angang singsu dharma gi niyam naiba training pibra hariba ko shalje kanana kanada hangbano wana hangapaya ko madida khunga dori baje aibana kanada hangba takausida ko aibana takausida ni ko hangise takausina pa khumpire pide haidana khome ko Natraju Japan gi angang singsu dharma gi niyam naiba training pibra na hangbu matamda pakhum moina pide na khumaga ju yai ko angangja aduna munmuna taw ko question gi di amna hangba yare aduna hangaiba question do adugi matungina noina pakhum khumba hainana bagi damakta shara talak pa matam seida munmuna taw ba dharma amana dharma amada harasu yai kasukate ko natraju dharma amada athingba pina de abako dharma amada jantai ko athingba mo piba yade pina de aba khoisa manipur da ju india da ju asu yamna lairiba jat bijat phije chaksa ungang sangang manada ba mayam jingje amada disturbance piba nang adu dharma sali karigino adu dharma salagadi manipur da leiba yaro india da leiba yaro na kanam tan athingba pide da na ko adu ma ta na japan da ju dharma amada athingba pina de aba mi mana pamba dharma sapaya eba samana ko sidum khoisa manipur da india da tawri siga imung amada mapana sinto salaga mamana bauda waiba yaeba ko imung amada leminari ba husband and wife mama mapa matai manau phawada na dharma do manada ba tinada ba yai kaishu kai de eba ko matai manau leminaba dubo phawada aduga masana Christian waiba yaeba gedai ko imung amada leminari ba mi ahum leiraju mari leiraju imung amada leminari ba mi jingdo adu phawbada mana saningba dharma sapayai kaishu akai ba laiteba Japan gi angang singna khui phajana iba tamnai haibadu kamdobano na khoigi lon asina kamdobano hangbada mahakna tai Japan gi angang sing asi mapa mapu haktaktagi ayambana lai yakbada thawai yawe seda ko serong le ko Japan gi angang sing asi mapa mapu haktaktagi ayambana dia si yakbada thawai yawe haraga ju lai je khumakode ba gyan tai ko adagi amuksu Japan gi angang sing asi mapa mapu haktaktagi ayambana kari da thawai yaw bage haraga di lai yakbada thawai yawe na khungade ba Ada amusu ko sana mahang bayak ko gangja amusu Japan gi angang sing asi mapa mapu haktaktagi ayambana sana khona bada thawai yawe lai khuram bada thawai yawe gedabra imungi laitiang siam bada thawai yawe lai yak bada thawai yawe na dumana asumba option pa kun pithoraga khan bada juyai ko adana karamba so me which one is correct karamba so mane lai yak bada Gantai ko nga aduna paraja talak pa matam sayda munmuna tahawro gadi hayang iray na phajana pa khumdo khumbanga maneba makhoi gi mayek singdi wahai bu lai gi masak mana yakpa ngaktaneba ko Japan gi mayek singse karamaida tawge haragadi wahai bu lai gi masak mana yakpani or yakpa ngaktani haina khungadoba
แต่ก็วังจ้ามาคุยกีมินส์ญี่ปุ่นกีมาเยกชิงดีorมาเยกชิงเชการัมตัวบกีให้เราก็ดีว่าให้บูลายกีมาสักมานะเยกปังอักตันีให้นักคงกันดับมาทั้งตามให้เราเกี่ยวกับอ่างอามานะยามระบดามาเยกลิชิงอันยรมตามแม่บะกันได้ก็อ่างอามานะยามระบดามาเยกกายามุกตามเกี่ยให้เราก็ดีมาเยกลิชิงอันยรมตามมีให้นักคงกันดับกวยชลวยนะหางก็จะยาระอาดุมชิโดพิลินดาเบียงนะหางก็จะดมยาระก็นักการงานใช้อาสุนบาปาคมปิทัวกะอาสุนบาปาคมขันบดออาดุได้แต่ชิดมหางบยาระกวยฉันกิจดมหางบุมองดาหางบยาระปาคมกิจดมกันตาบาอาดุนาปาคมกิจดมลายระอาดุนาหน่วยนั่นแหละตายเงี้ยมาตั้มใจดามุนตาเรามุนตาระก็ดีให้ยังหางหนึ่งก็กวยฉันหางก็มาตั้มนั่นแหละอาดุอีไรไรนะคนบางมันแน่บะกันได้ก็อาดุยอามุกชูอ่างอามันยามระบดามาเยกลิชิงยาสตามีหาระก็จะนักคนอันนี้รวมยันก็ได้บะกันได้ก็อาดุยอามุกชูญี่ปุ่นกีอ่างอามันยามระบดามาเยกก็มาเยกตามีหาระก็ลิชิงอันนี้รวมลิชิงมังอารวมสานีรวมลากอันนี้รวมงานพิลักปยาดระยายก็แม่อันพิลักปยาเอบะอาดุนอาสุนบาดุมาตั้งขังอาดุอาสุนบาดุขังก็ดีอิไรลาเรบันนัตระอาดุนาปาราเจมุนตาเราบะก็งังจ้ายังคุยสเตย์ยังคุยชันมานิปุรีดาดีมาปุ่งมายากุนกัตาเรียนัตราเลยริจาอาดัยอังกฤษดาหาระก็จูอัลฟาเบลตาร์ฮินดีดาหาระก็จูชวร์วาร์นาเบนจันวาร์นานัตราปุลับชินโอปุนจันดาบุมายาเกียบุชูเกนะยามเดียบันนัตราอาดันมีดีอาดูพาวดาปานิงตรานาให้ตาแบบยาวเลยเนี่ยว่าคุยชันมานิปุรีดาดีนัตราอาดูบุมีกิดีมายาลิชิงอันนี้ตามีให้ใจยามตรามายาลิชิงอันนี้รวมตามีอาดูนาคุยจูกันนะปาร์กันนะหัวดารมีนะมายาลิชิงอันนี้ปาร์ก็ sorry มายาลิชิงอันนี้ปาร์ก็ตามมาก็ให้บังมาก็น้อยนะมายานัตราสันนิบว่าพาแต่มายาขาระขัดตั้งใจการีให้รวยนัตราเนาะมายามาคัลอันนี้ช่วยอามานาสินาดากีปุรักปาการจีมาเยกอดูกาอามานาญี่ปุ่นมาสากีปุถุกเสบะกานามาเยกอามุกปาร์เกก็มาเยกมาคัลอันนี้ช่วยอามานาสินาดากีปุรักปาการจีมาเยกอดูกาอามานาญี่ปุ่นมาสากีปุถุกเสบะกานามาเยกญี่ปุ่นดามาเยกมาคัลกายาตอกยันหังอาเดียงันจะแก่คุมันนี่ให้ญี่ปุ่นดามาเยกมาคัลกายาตามีนะให้ยังกุชันดาหังอาบะอาดุดิกายาคุมันนี่กายาโอเคตูอันนี้ยันคุมันนี่บันตราอาดุกาญี่ปุ่นดาตามีบะมาเยกอันนี้do kamaiตัวบะมาเยกโนให้ระกดีเดี๋ยวก็สินาตะกี้ปุระปะการจีมาเยกให้บะมันเนี่ยอามานะญี่ปุ่นมาใช้ที่ปุถุกสบะกานามาเยกให้ริบะอันนี้เจเดี๋ยวก็องจ้าสินาตะกี้ปุระปะการจีมาเยกชิมันเนี่ยญี่ปุ่นมาใช้ที่ปุถุกสบะกานามาเยกให้ริบะมาเยกมาคัลอันนี้เจมาสินาบะญี่ปุ่นนั่นเลยริบะมิชิงนะตามนั้นริบะมาเยกเชเดี๋ยวก็องจ้าการจีมาเยกหาระกันนะการจีมาเยกให้บสิการิโนหาระกันดีสินาดกี้ปุระปะมาเยกตัวบุคคลนะการจีมาเยกให้กันด้วยบะอดูกากานามาเยกหาระกันนะญี่ปุ่นมาใช้กี่ปุถุกเสบะมาเยกตัวอดูบุญคอยนะกานามาเยกอันนั้นหังกันด้วยบะอามุชุตรงานนะดูมันหังบุญใหญ่กว่าชิโจการจีมาเยกให้บสิการิโนกานามาเยกให้บสิการิโนการจีมาเยกหาระกันนะสินาดกี้ปุระปะมาเยกชิบุคอยนะการจีมาเยกเขาเนี่ยอดูกากานามาเยกหาระกันนะญี่ปุ่นมาใช้กี่ปุถุกเสบะมาเยกชิบุนะคอยนะกานามาเยกเขาเนี่ยบะแต่ก็อดุมพิลินดับเลี้ยงตัวแล้วก็จูอดุมออปชั่นตัวแล้วก็จูอดีตกว่าฉันเลยนะหังก็สุดเลยยาเลยก็สินาดกี้ปุระปะมาเยกปูการีเขาบางอย่างหาแล้วก็จูการจีมาเยกให้ก็ได้บะอดีตอามุกชูญี่ปุ่นมาใช้กี่ปุถุกเสบะมาเยกปูการีเขาเกี่ยหาแล้วก็นามุกกานามาเยกให้ก็ได้บะกานามาเยกอาชีมาคัลอันนี้อามุกช่วยก็กานามาเยกที่เขาจะการีให้กันกานามาเยกหาระกดีญี่ปุ่นมาใช้อยู่ในปุถุกสบะกานามาเยกเช่มาชิมาคัลอันนี้มุชยบะมันตากงจ้าสินาดกี้ปุระปะการจีมาเยกให้บะมันเนี่ยญี่ปุ่นมาใช้กี่กานามาเยกให้บะมันเนี่ยมาเยกมาคัลอันนี้จีเนี่ยบะญี่ปุ่นนั่นเลยบะญี่ปุ่นเจงญี่ปุ่นนี่ชิงนั่นตามมิเจ
ꯑꯗꯨꯕꯨ ꯖꯄꯥꯟ ꯃꯁꯥꯒꯤ ꯄꯨꯊꯣꯛꯆꯕ ꯃꯌꯦꯛ ꯀꯥꯅꯥ ꯃꯌꯦꯛꯁꯦ ꯃꯁꯤꯗꯩꯗꯁꯨ ꯑꯃꯨꯛ ꯃꯈꯜ ꯑꯅꯤ ꯑꯃꯨꯛ ꯁꯨꯏꯀꯣ ꯀꯥꯅꯥ ꯃꯌꯦꯛꯀꯤ ꯃꯈꯜꯁꯨ ꯑꯃꯨꯛ ꯑꯅꯤ ꯁꯨꯕ ꯀꯩ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤꯀꯣ ꯀꯥꯇꯥꯀꯥꯅꯥ ꯍꯥꯏꯕ ꯑꯃꯒ ꯑꯃꯁꯨꯡ ꯍꯤꯔꯥꯒꯥꯅꯥ ꯍꯥꯏꯕ ꯑꯃꯒ ꯑꯃꯅ ꯀꯥꯇꯥꯀꯥꯅꯥ ꯑꯃꯁꯨꯡ ꯍꯤꯔꯥꯒꯥꯅꯥ ꯀꯥꯇꯥꯀꯥꯅꯥ ꯑꯃꯁꯨꯡ ꯍꯤꯔꯥꯒꯥꯅꯥ ꯍꯥꯏꯕꯁꯤ ꯀꯔꯤ ꯀꯔꯤꯅꯣꯅ ꯍꯥꯏꯔꯒꯗꯤꯅꯦ ꯀꯩꯗꯧꯔꯅꯤ ꯖꯄꯥꯟ ꯃꯁꯥꯒꯤ ꯄꯨꯊꯣꯛꯆꯕ ꯃꯌꯦꯛ ꯀꯥꯅꯥ ꯃꯌꯦꯛ ꯃꯈꯜꯁꯤꯡꯅꯤ ꯑꯅ ꯈꯨꯝꯒꯗꯣꯏꯕ ꯒꯦꯇꯥꯏꯀꯣ ꯑꯉꯥꯡꯖꯥ ꯀꯥꯅꯥ ꯃꯌꯦꯛ ꯃꯈꯜ ꯑꯅꯤ ꯁꯨꯔꯦ ꯀꯥꯅꯥ ꯃꯌꯦꯛ ꯃꯈꯜ ꯑꯅꯤꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯅ ꯀꯥꯇꯥꯀꯥꯅꯥ ꯑꯃꯁꯨꯡ ꯍꯤꯔꯥꯒꯥꯅꯥꯅ ꯈꯨꯝꯕ ꯌꯥꯔꯦꯀꯣ ꯑꯗꯒꯤ ꯀꯥꯇꯥꯀꯥꯅꯥ ꯑꯃꯁꯨꯡ ꯍꯤꯔꯥꯒꯥꯅꯥ ꯍꯥꯏꯔꯤꯕꯁꯦ ꯀꯔꯝꯕ ꯃꯌꯦꯛꯅꯣ ꯍꯥꯏꯔꯒꯗꯤ ꯖꯄꯥꯟ ꯃꯁꯥꯅ ꯄꯨꯊꯣꯛꯆꯕ ꯀꯥꯅꯥ ꯃꯌꯦꯛꯀꯤ ꯃꯈꯜꯅꯤ ꯑꯅ ꯈꯨꯝꯒꯗꯣꯏꯕ ꯒꯦꯇꯥꯏꯀꯣ ꯑꯉꯥꯡꯖꯥ ꯀꯥꯟꯖꯤ ꯀꯥꯅꯥ ꯃꯌꯦꯛ ꯑꯅꯤ ꯑꯁꯤꯅ ꯄꯨꯜꯂꯒ ꯖꯄꯥꯅꯤꯁ ꯂꯣꯟ ꯏꯅꯩꯌꯦꯕ ꯃꯀꯣꯛꯇ ꯌꯥꯎꯈ꯭ꯔꯦꯀꯣ ꯀꯥꯟꯖꯤ ꯃꯌꯦꯛ ꯆꯤꯅꯥꯗꯒꯤ ꯄꯨꯁꯜꯂꯛꯄ ꯃꯌꯦꯛ ꯀꯥꯟꯖꯤ ꯃꯌꯦꯛ ꯑꯃꯁꯨꯡ ꯖꯄꯥꯟ ꯃꯁꯥꯒꯤ ꯄꯨꯊꯣꯛꯆꯕ ꯃꯌꯦꯛ ꯀꯥꯅꯥ ꯃꯌꯦꯛ ꯑꯅꯤ ꯑꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯖꯄꯥꯅꯤꯁ ꯂꯣꯟ ꯏꯅꯩꯌꯦꯅ ꯈꯨꯝꯒꯗꯣꯏꯕ ꯃꯊꯪꯗ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯔꯕ ꯇꯨꯡꯗ ꯑꯩꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕꯗꯒꯤ ꯇꯥꯀꯥꯎꯁꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯦ ꯇꯥꯀꯥꯎꯁꯤꯒ ꯑꯏꯕꯒ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯪꯕꯒꯦ ꯍꯥꯏꯔꯒꯗꯤ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯉꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯆꯥꯛꯈꯨꯝ ꯑꯗꯨ ꯌꯨꯝꯒꯤ ꯃꯌꯥꯏ ꯀꯥꯗ ꯊꯝꯃꯤ ꯀꯣ ꯈꯣꯏꯁꯤꯒꯤꯗꯤ ꯇꯣꯉꯥꯟꯕ ꯆꯥꯛꯈꯨꯝꯒꯤ ꯀꯥ ꯅꯠꯇ꯭ꯔꯥ ꯀꯥꯆꯤꯜ ꯑꯃꯗ ꯊꯝꯃꯦꯕ ꯆꯥꯛꯈꯨꯝꯒꯤ ꯀꯥꯁꯦ ꯇꯣꯉꯥꯟꯅ ꯆꯥꯛꯈꯨꯝ ꯁꯥꯔꯒ ꯁꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯆꯥꯛꯈꯨꯝ ꯁꯥꯗꯕ ꯇꯥꯔꯒꯁꯨ ꯇꯣꯉꯥꯟꯕ ꯌꯨꯝꯒꯤ ꯃꯅꯤꯡ ꯀꯥꯆꯤꯜ ꯑꯃꯗ ꯊꯝꯃꯦꯀꯣ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯖꯄꯥꯟꯒꯤ ꯆꯥꯛꯈꯨꯝꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯒ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯆꯥꯛꯈꯨꯝ ꯑꯗꯨ ꯌꯨꯝꯒꯤ ꯃꯌꯥꯏ ꯀꯥꯗ ꯊꯝꯃꯦꯕ ꯖꯄꯥꯟꯒꯤ ꯆꯥꯛꯈꯨꯝꯗꯤ ꯀꯗꯥꯏꯗ ꯊꯝꯃꯦꯕ ꯃꯌꯥꯏ ꯀꯥꯗ ꯆꯥꯛꯈꯨꯝ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯐꯨꯠ 5 ꯁꯥꯡꯕ 5 ꯄꯥꯛꯄ ꯈꯨꯕꯣꯝ ꯑꯃꯔꯣꯝ ꯀꯨꯊꯕ ꯃꯐꯝ ꯑꯃ ꯊꯝꯃꯦꯕ ꯑꯗꯩꯀꯣ ꯆꯥꯛꯈꯨꯝ ꯀꯥꯗ ꯀꯔꯤ ꯊꯝꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯕ ꯆꯥꯛꯈꯨꯝ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯐꯨꯠ 5 ꯁꯥꯡꯕ 5 ꯄꯥꯛꯄ ꯈꯨꯕꯣꯝ ꯑꯃꯔꯣꯝ ꯀꯨꯊꯕ ꯃꯐꯝ ꯑꯃ ꯊꯝꯃꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕ ꯑꯗꯩꯀꯣ ꯆꯥꯛꯈꯨꯝ ꯀꯥꯗ ꯀꯔꯤ ꯊꯝꯒꯦ ꯍꯥꯏꯔꯒꯗꯤ ꯐꯨꯠ 5 ꯁꯥꯡꯕ 5 ꯄꯥꯛꯄ ꯈꯨꯕꯣꯝ ꯑꯃꯔꯣꯝ ꯀꯨꯊꯕ ꯃꯐꯝ ꯑꯃ ꯊꯝꯃꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯖꯥ ꯀꯨꯊꯕ ꯑꯗꯨꯒꯤ ꯃꯌꯥꯏ ꯃꯄꯥꯗ ꯃꯊꯛꯇꯒꯤ ꯄꯥꯇ꯭ꯔ ꯌꯥꯜꯂꯒ ꯃꯈꯥꯗ ꯃꯩ ꯊꯥꯏꯌꯦꯕ ꯑꯃꯨꯛꯀ ꯄꯥꯔꯛꯀꯦꯀꯣ ꯀꯨꯊꯕ ꯑꯗꯨꯒꯤ ꯃꯌꯥꯏ ꯃꯄꯥꯗ ꯃꯊꯛꯇꯒꯤ ꯄꯥꯇ꯭ꯔ ꯌꯥꯜꯂꯒ ꯃꯈꯥꯗ ꯃꯩ ꯊꯥꯏꯌꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯆꯥꯛ ꯈꯨꯊꯣꯡꯒ ꯃꯩ ꯈꯨꯊꯥꯒ ꯃꯥꯟꯅꯗꯦꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯅ ꯌꯣꯠꯁꯕꯤ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯪꯗ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯣꯡꯒꯗꯧꯔꯤꯕ ꯄꯥꯇ꯭ꯔꯗꯣ ꯅꯠꯇ꯭ꯔꯒꯅ ꯊꯣꯡ ꯊꯥꯛꯀꯗꯧꯔꯤꯕ ꯄꯥꯇ꯭ꯔꯗꯣ ꯌꯣꯠꯁꯕꯤ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯪꯗ ꯊꯥꯡꯀꯠꯂꯦ ꯑꯗꯨꯒ ꯃꯩ ꯊꯥꯔꯒ ꯊꯣꯡꯉꯦꯕꯀꯣ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯤ ꯉꯁꯥꯏꯒꯤ ꯀꯨꯊꯕ ꯖꯒꯥꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤꯅꯦ ꯄꯥꯇ꯭ꯔ ꯌꯥꯜꯂꯒꯅꯦ ꯃꯈꯥꯗ ꯃꯩ ꯊꯥꯔꯒ ꯊꯣꯡꯉꯦꯕ ꯌꯥꯜꯂꯤꯕ ꯆꯐꯨ ꯈꯥꯡꯅꯆꯤꯡꯕ ꯑꯗꯨꯗ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯂꯝꯃꯦꯕ ꯀꯣ ꯉꯁꯥꯏꯒꯤ ꯃꯊꯛꯇꯒꯤ ꯌꯥꯟꯊꯔꯛꯏꯕ ꯆꯐꯨ ꯈꯥꯡꯅꯆꯤꯡꯕꯗꯣ ꯑꯗꯨꯗꯩꯗ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯂꯝꯃꯦꯕ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯆꯥꯅ ꯀꯤꯃꯣꯅꯣ ꯁꯦꯠꯇꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯣꯡꯂꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯆꯩꯈꯥꯏꯗꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯆꯥꯛꯈꯨꯝꯗꯒ ꯆꯥꯛ ꯊꯣꯡꯕꯗꯒ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯂꯨꯅ ꯅꯥꯟꯅꯁꯨ ꯑꯗꯨꯝ ꯇꯧꯏꯀꯣ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯆꯥꯛ ꯊꯣꯡꯉꯤꯅꯦꯅ ꯌꯦꯟꯖꯥꯡ ꯁꯦꯝꯕꯒꯤ ꯀꯩꯗꯧꯕꯒꯤ ꯍꯋꯥꯏ ꯃꯀꯨ ꯃꯔꯥꯡ ꯑꯂꯨ ꯈꯦꯠꯄꯒꯤ ꯃꯀꯨ ꯃꯔꯥꯡꯁꯤꯡꯗꯣ ꯈꯨꯟꯇꯣꯛꯇꯅ ꯁꯤꯠꯇꯣꯛꯇꯅ ꯏꯆꯥꯏ ꯆꯥꯏꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯤ ꯌꯥꯝ ꯅꯥꯟꯅ ꯊꯣꯡꯉꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎꯕ ꯄꯣꯠ ꯆꯩ ꯑꯃꯐꯥꯎꯕ ꯇꯥꯗꯒꯦ ꯑꯗꯨꯅ ꯂꯨꯕ ꯅꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡꯁꯦ ꯃꯇꯝ ꯂꯩꯕ ꯐꯩ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯃꯇꯧ ꯇꯧꯒꯗꯕꯅꯤꯀꯣ ꯆꯥꯛ ꯂꯣꯏꯔꯒ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯇꯥꯀꯥꯎꯁꯤꯒ ꯑꯩꯒ ꯆꯥꯛ ꯆꯥꯐꯝ ꯀꯥꯗ ꯆꯪꯉꯦ ꯂꯩꯃꯥꯏꯗ ꯈꯨꯎꯃꯨꯛ ꯋꯥꯡꯕ ꯇꯦꯕꯜ ꯑꯃꯒꯤ ꯑꯀꯣꯏꯕꯗ ꯃꯣꯟ ꯑꯄꯥꯛꯄꯒꯤ ꯐꯤꯗꯥ ꯑꯃꯃꯝꯗ ꯐꯝꯃꯤꯟꯅꯩ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯩ ꯃꯃꯥꯅ
ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯏ ꯃꯈꯣꯏꯗꯤ ꯆꯥꯛꯅ ꯃꯄꯨꯡ ꯑꯣꯏꯅ ꯆꯥꯏ ꯖꯄꯥꯅꯤꯁꯤꯡꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯁꯨ ꯆꯥꯛꯅ ꯃꯄꯨꯡ ꯑꯣꯏꯅ ꯆꯥꯏ ꯍꯥꯏꯅ ꯈꯨꯝꯒꯗꯧꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯨ ꯆꯥꯛꯅ ꯃꯄꯨꯡ ꯑꯣꯏꯅ ꯆꯥꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯖꯄꯥꯅꯤꯁꯤꯡꯁꯨ ꯀꯔꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯁꯨ ꯆꯥꯛꯅ ꯃꯄꯨꯡ ꯑꯣꯏꯅ ꯆꯥꯏꯅ ꯈꯨꯝꯒꯗꯧꯕ ꯃꯈꯣꯏ ꯉꯥ ꯑꯃꯁꯨꯡ ꯃꯅꯥ ꯃꯁꯤꯡ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯝ ꯌꯦꯟꯁꯥꯡꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯥꯛ ꯌꯦꯟꯁꯥꯡꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯒ ꯃꯥꯟꯅꯔꯦꯀꯣ ꯃꯅꯤꯄꯨꯔꯤꯁꯨ ꯆꯥꯛꯅ ꯃꯄꯨꯡ ꯑꯣꯏꯅ ꯆꯥꯔꯦ ꯂꯣꯏꯅꯅ ꯉꯥ ꯑꯃꯁꯨꯡ ꯃꯅꯥ ꯃꯁꯤꯡꯁꯨ ꯌꯥꯝ ꯄꯥꯝꯅ ꯆꯥꯏꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯉꯥ ꯑꯃꯁꯨꯡ ꯃꯅꯥ ꯃꯁꯤꯡꯁꯦ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯏꯕꯀꯣ ꯃꯅꯤꯄꯨꯔꯤꯁꯤꯡꯒ ꯑꯗꯨꯝ ꯃꯥꯟꯅꯔꯦꯀꯣ ꯆꯤꯟꯖꯥꯛꯇꯤ ꯉꯥꯒꯤ ꯃꯊꯦꯜ ꯃꯅꯥ ꯃꯁꯤꯡꯒꯤ ꯃꯊꯦꯜ ꯖꯥꯠ ꯖꯥꯠ ꯌꯥꯎꯏ ꯀꯣ ꯑꯏꯕꯅ ꯇꯀꯥꯎꯁꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯄꯒꯦ ꯍꯥꯏꯔꯒꯗꯤ ꯀꯣ ꯉꯥꯒꯤ ꯃꯊꯦꯜ ꯃꯅꯥ ꯃꯁꯤꯡꯒꯤ ꯃꯊꯦꯜ ꯃꯌꯥꯝ ꯆꯥꯔꯛꯑꯦꯅ ꯈꯨꯝꯒꯗꯧꯕ ꯇꯀꯥꯎꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤꯗ ꯆꯣꯞ ꯁ꯭ꯇꯤꯛ ꯑꯅꯤꯅ ꯆꯞꯂꯒ ꯆꯥꯏ ꯇꯀꯥꯎꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯀꯔꯤꯅ ꯆꯥꯒꯦ ꯍꯥꯏꯔꯒꯗꯤ ꯆꯣꯞ ꯁ꯭ꯇꯤꯛ ꯑꯅꯤꯅ ꯆꯞꯂꯒ ꯆꯥꯏꯅ ꯈꯨꯝꯒꯗꯣꯏꯕ ꯃꯄꯥꯗꯤ ꯑꯩꯒꯤ ꯌꯦꯡꯗꯨꯅ ꯃꯈꯨꯠꯅ ꯈꯣꯊꯔꯒ ꯆꯥꯏꯌꯦꯕ ꯀꯣ ꯑꯗꯨꯒ ꯇꯀꯥꯎꯁꯤꯅ ꯆꯥꯛ ꯀꯃꯥꯏꯅ ꯆꯥꯒꯦ ꯍꯥꯏꯔꯒꯗꯤ ꯑꯏꯕꯁꯤꯒꯤ ꯌꯦꯡꯂꯒ ꯃꯈꯨꯠꯅ ꯈꯣꯊꯔꯒ ꯆꯥꯏꯅ ꯈꯨꯝꯒꯗꯧꯕ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯎꯍꯩ ꯃꯈꯜ 3-4 ꯄꯨꯊꯣꯔꯛꯏ ꯆꯥꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯒ ꯆꯥ ꯊꯛꯏ ꯀꯣ ꯑꯃꯨꯛꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯀꯔꯤ ꯄꯨꯊꯣꯔꯛꯀꯦ ꯀꯔꯤ ꯆꯥꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯎꯍꯩ ꯃꯈꯜ 3-4 ꯄꯨꯊꯣꯔꯛꯏ ꯀꯣ ꯇꯀꯥꯎꯁꯤꯒꯤ ꯅꯨꯄꯤꯅ ꯑꯗꯨꯒ ꯆꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯆꯥ ꯊꯛꯏ ꯑꯏꯕꯅ ꯇꯀꯥꯎꯁꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯥꯕ ꯊꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯆꯥ ꯊꯛꯏ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕ ꯌꯥꯔꯦꯀꯣ ꯑꯉꯥꯡꯖꯥ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯈꯥ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛ ꯄꯥꯊꯔꯛꯀꯦ ꯃꯨꯟꯅ ꯇꯥꯔꯣꯀꯣ ꯑꯉꯥꯡꯖꯥ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛꯇ ꯇꯣꯀꯤꯌꯣ ꯍꯥꯏꯔꯒꯗꯤ ꯖꯄꯥꯟꯒꯤ ꯀꯣꯅꯨꯡ ꯁꯍꯔ ꯍꯥꯏꯕꯅꯤꯀꯣ ꯁꯤꯗꯤ ꯑꯗꯨꯝ ꯐꯠ ꯄꯥꯊꯔꯛꯑꯒꯦꯀꯣ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕꯅꯤꯅ ꯑꯣꯁꯥꯀꯥ ꯍꯥꯏꯔꯒꯅ ꯇꯣꯀꯤꯌꯣꯒꯤ ꯃꯊꯪꯗ ꯂꯩꯕ ꯑꯆꯧꯕ ꯁꯍꯔ ꯑꯃ ꯇꯦꯛꯁꯕꯨꯛꯇꯁꯨ ꯌꯥꯎꯈ꯭ꯔꯕ ꯉꯥꯛꯇꯅꯤꯀꯣ ꯀꯤꯃꯣꯅꯣ ꯍꯥꯏꯔꯒ ꯖꯄꯥꯟꯒꯤ ꯖꯣꯟ ꯂꯥꯎꯕ ꯐꯤꯖꯦꯠ ꯃꯈꯜ ꯑꯃ ꯏꯀꯦꯕꯅ ꯍꯥꯏꯔꯒꯅ ꯂꯩ ꯅꯥꯆꯣꯝ ꯁꯦꯝꯗꯨꯅ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯃꯑꯣꯡ ꯀꯤꯟꯗꯔꯒꯥꯔꯇꯦꯟ ꯍꯥꯏꯔꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯁꯪ ꯑꯦꯂꯤꯃꯦꯟꯇꯔꯤ ꯁ꯭ꯀꯨꯜ ꯍꯥꯏꯔꯒꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯕ ꯊꯥꯛꯀꯤ ꯁ꯭ꯀꯨꯜ ꯃꯊꯪꯗ ꯃꯤꯗꯜ ꯁ꯭ꯀꯨꯜ ꯍꯥꯏꯔꯒꯅ ꯃꯌꯥꯏ ꯑꯃꯗꯤ ꯃꯔꯛꯀꯤ ꯑꯣꯏꯕ ꯁ꯭ꯀꯨꯜꯒꯤ ꯊꯥꯛ ꯑꯣꯕꯤ ꯍꯥꯏꯔꯒ ꯀꯤꯃꯣꯅꯣ ꯐꯤꯖꯦꯠꯀꯤ ꯈ꯭ꯋꯥꯡꯗ ꯌꯦꯠꯄ ꯑꯄꯥꯛꯄ ꯈ꯭ꯋꯥꯡꯆꯦꯠ ꯐꯤ ꯀꯦꯁꯣꯠ ꯍꯥꯏꯔꯒ ꯀꯤꯃꯣꯅꯣ ꯐꯨꯔꯤꯠ ꯑꯁꯣꯟꯕꯤꯗ ꯈꯨꯗꯥꯡ ꯇꯦꯟꯕ ꯀꯣ ꯀꯤꯃꯣꯅꯣ ꯐꯨꯔꯤꯠ ꯑꯁꯣꯟꯕꯤꯗ ꯈꯨꯗꯥꯡ ꯇꯦꯟꯕ ꯆꯥꯗꯣ ꯍꯥꯏꯔꯒ ꯑꯈꯟꯅꯕ ꯆꯥ ꯊꯛꯄꯒꯤ ꯊꯧꯔꯝ ꯁꯤꯟꯇꯣ ꯙꯔꯃ ꯍꯥꯏꯔꯒꯅ ꯖꯄꯥꯟꯁꯤꯡꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯑꯣꯏꯕ ꯙꯔꯃ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃ ꯖꯤꯁꯁ ꯈ꯭ꯔꯤꯁꯅ ꯍꯧꯗꯣꯛꯄ ꯙꯔꯃ ꯁꯣꯀꯥꯒꯥꯀꯥꯏ ꯍꯥꯏꯔꯒꯅ ꯑꯅꯧꯕ ꯖꯄꯥꯟꯁꯤꯡꯒꯤ ꯙꯔꯃ ꯑꯃ ꯀꯥꯟꯖꯤ ꯍꯥꯏꯔꯒꯅ ꯆꯤꯅꯥꯗꯒꯤ ꯄꯨꯔꯛꯄ ꯃꯌꯦꯛ ꯀꯥꯅꯥ ꯍꯥꯏꯔꯒꯅ ꯖꯄꯥꯟꯁꯤꯡꯅ ꯄꯨꯊꯣꯛꯆꯕ ꯃꯌꯦꯛ ꯀꯥꯇꯥꯀꯥꯅꯥ ꯍꯤꯔꯥꯒꯥꯅꯥ ꯀꯥꯅꯥ ꯃꯌꯦꯛꯀꯤ ꯃꯈꯜ ꯑꯅꯤ ꯆꯣꯞ ꯁ꯭ꯇꯤꯛ ꯍꯥꯏꯔꯒꯅ ꯖꯄꯥꯟꯁꯤꯡꯅ ꯆꯞꯂꯒ ꯆꯥꯅꯕ ꯆꯩ ꯑꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯥ ꯂꯣꯏꯔꯦꯀꯣ 7ꯁꯨꯕ ꯄꯥꯔꯥ ꯖꯄꯥꯟꯒꯤ ꯑꯉꯥꯡ ꯉꯁꯤ ꯇꯥꯛꯄ ꯂꯣꯏꯁꯜꯂꯦ ꯂꯣꯏꯅꯅ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯉꯁꯤ ꯂꯣꯏꯁꯜꯂꯦ ꯑꯗꯨꯅ ꯁꯥꯔꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤꯅ ꯀꯣ ꯀꯔꯤ ꯇꯧꯔꯛꯑꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯩꯅꯕ ꯇꯧꯔꯛꯀꯗꯧꯕ ꯅꯩꯅꯕꯒ ꯂꯣꯟ ꯅꯩꯅꯕꯒ ꯇꯧꯔꯛꯀꯗꯧꯕ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇꯅ ꯑꯗꯨꯅ ꯑꯉꯥꯡꯖꯥ ꯃꯨꯟꯅ ꯇꯥꯔꯣ ꯁꯥꯔꯅ ꯇꯥꯛꯂꯛꯏꯕꯁꯤꯡꯁꯦ ꯂꯣꯏꯅꯅ ꯅꯈꯣꯏ ꯅꯁꯥꯒꯤ ꯇꯦꯛꯁꯕꯨꯛꯁꯨ ꯂꯩꯖꯕꯅꯤꯅ ꯅꯁꯥꯒꯤ ꯇꯦꯛꯁꯕꯨꯛꯇꯣ ꯐꯥꯛꯇꯣꯛꯑꯒ ꯐꯖꯅꯁꯨ ꯄꯥꯔꯣ ꯑꯗꯨꯒ ꯈꯪꯗꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯇꯥꯟꯅꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯒꯨꯒꯜ ꯃꯤꯠꯀꯤ ꯃꯇꯝꯗ ꯑꯉꯥꯡꯖꯥ
ꯀꯣꯏꯁꯟꯁꯦ ꯑꯉꯥꯡ ꯑꯃꯅ ꯍꯪꯈ꯭ꯔꯕ ꯀꯣꯏꯁꯟꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯑꯗꯨ ꯃꯊꯪꯒꯤ ꯒꯨꯒꯜ ꯃꯤꯠꯇꯗꯤ ꯇꯧꯔꯛꯀꯅꯨꯀꯣ ꯅꯃꯥꯟꯅꯕꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯣ ꯃꯨꯟꯅ ꯇꯥꯎ ꯑꯗꯨꯒ ꯃꯨꯟꯅ ꯇꯥꯍꯧꯔꯒ ꯑꯃꯨꯛ ꯍꯪꯈ꯭ꯔꯕ ꯀꯣꯏꯁꯟꯗꯨꯗꯤ ꯑꯃꯨꯛ ꯍꯪꯉꯛꯀꯅꯣꯕ ꯃꯥꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯣ ꯅꯣꯏ ꯂꯣꯏꯅꯃꯛꯀꯤꯅꯤ ꯃꯥꯅ ꯍꯪꯉꯒꯗꯤ ꯑꯩꯁꯨ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯃ ꯍꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯉꯥꯡꯖꯥ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯔꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯜꯂꯁꯦ